Hi ma'am ngasi mo Anjaliꯒꯤ ꯆꯥꯛꯈꯨꯝꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯄꯨꯔꯒ ꯂꯥꯛꯑꯦ ꯊꯔꯣꯏꯒ ꯌꯦꯟꯒ ꯄꯨꯟꯅ ꯊꯣꯡꯕꯅꯦꯕꯀꯣ ꯑꯩꯒꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯊꯣꯡꯉꯀꯥꯟꯗ ꯆꯥꯕꯁꯦꯀꯣ ꯑꯗꯣ ꯌꯦꯡꯒꯦ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯦ ꯃꯤꯃꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯃꯍꯤ ꯂꯩꯔꯦ ꯁꯤ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ ꯆꯥꯛ ꯂꯥꯝꯃꯕꯅꯤ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯑꯩꯅ ꯃꯤꯅ ꯆꯥꯔꯛꯄꯗꯣ ꯎꯗꯤ ꯎꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯅꯦ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯍꯥꯎꯋꯦ ꯀꯣꯠꯅꯕ ꯃꯅꯥ ꯃꯁꯤꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯗꯤ ꯍꯥꯎꯋꯦ hào đấy bạn
ꯊꯔꯣꯏꯁꯦ ꯃꯊꯟꯇ ꯃꯀꯣꯛꯇꯪ ꯂꯥꯛꯄ ꯌꯥꯎꯋꯦ, ꯃꯃꯩꯗ ꯑꯗꯨꯝ ꯂꯩꯍꯧꯕ, ꯅꯨꯡ ꯌꯥꯎꯕ ꯈꯔꯁꯨ ꯌꯥꯎꯋꯦꯕꯀꯣ. ꯍꯥꯎꯋꯦ ꯌꯥꯝ ꯊꯔꯣꯏꯁꯦ. ꯊꯔꯣꯏꯁꯦ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯈꯔꯒ ꯍꯥꯎꯅ ꯆꯥꯖꯕ ꯂꯩꯀꯥꯟꯁꯤꯗꯀꯣ ꯌꯦꯟꯁꯤꯒ ꯑꯃꯨꯛ ꯄꯨꯂꯞ ꯊꯣꯡꯖꯤꯟꯕꯒꯤ ꯈꯨꯍꯥꯎꯁꯤꯒ ꯂꯩꯇ꯭ꯔꯦ. ꯃꯣꯔꯣꯛꯁꯤꯗ ꯍꯣꯔꯦꯟ ꯄꯨꯛꯇ ꯄꯥꯜꯂꯛꯀꯗꯕ ꯃꯥꯜꯂꯦ ꯎꯆꯤ ꯊꯤꯅꯤꯅꯤ.
ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣꯕꯀꯣ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ